Mayam pumna makpu YouTube channel Young Minds na taram okchari. Ngachi mayam da liga dawriba wari asigi maming ayuk nungthil da waikhu oiba mapuroiba wari asi haujaraklage. Thaina mamangai da nga phaba nupa ngami ama magi nupiga macha humga leirami. Ayuk khudingi ma nga phaba chalami. Mahangna pharakpa nga khudingmak ningthauda yolami. Nongmadi nga marakta sana machugi waikhu ama pharami. Mahangna mayum yawraklaga nga singduna patra amada haplaga waikhuduna tongana awangba upu mathakta thamlami. Waikhudu yamna langna fajarami. Ngamigi nupiduna nga singdu mahangna setliba phidu takhatlaga makhongdu uraga nga singdu chamlami. Khanghaudana khonjel amana haraklami. Nahaki phido makhada thadau. Nahaki nakhongdo ure. Nupiduna lairaga yamna ngakna yenglakpada sana machugi waikhudu urami. Mahangna waikhudu da hairami. Nahak wa ngangba ngambako. Nahakti angakpa waikhuni. Nupidudi waikhuna hairakpa wahaiduda nungairamde. Mahangna waikhu adubu patra amada hablami. Mahaki mapuroiba ngamidu laklaga makhoina chak chanaba famthabaga waikhuduna khonjel pikna hairaklami. Aisu chanaba khara pibiyu. Makhoi anidu waikhuduna madu hairakpaduda yamna ngaklami. Waikhududa chanaba khara pirami. Ngamiduna waikhuduna chanaba hapkiba plate adu lawba lakpada plate adu sanana pik thanna yauramba thengnarami. Waikhu aduna numit khudingi adumna tawbaduda makhoina waikhu adubu yamna pamlami. Nongmadi waikhuduna ngamigi nupiduda hairami. Ningthaugi manakta chatlo aduga machanupidu aingonda luhongbinaba haibiruso. Nupi adu ningthaugi manakta chattuna ningthauda wafamdu hairami. Ningthaudu machanupidu waikhududa luhongbinaba hairakpaduda yamna noklami. Adubu mahangna wafamdu yadabasu tawramde. Mahangna waikhudu Rajkumar gumba oiramgani khalami. Ningthauduna ngamigi nupiduda hairaklami. Nupi challo karigumba waikhuduna hayeng ayuk phawbagi manungda aigi konung mamangda tawar pumna maktagi wangba henba faklang ama saba ngamlaba aduga faklang aduda prithibigi lay makhal suna hauhanba sathanba ngamlabadi ichanu pipigani hayu. Ngamigi nupidu mayum chattuna paudu waikhududa tamlami. Waikhuduna mangonda sanagi lichai ama piraga hairaklami. Lichai asi puro aduga ningthauna faklang saw hairiba mafam aduda lichaiduna ahumlak leimaida thomu. Hayeng ayuk faklang adu leiramgani. Mathangi ayukta ningthauduna mikap thorakpada mahakna wanglaba faklang adu mahaki mitmangda leptuna leiramba thengnarami. Mahangna haikhiba pumnamaktu pangthoktuna leiramba thengnarami. Ngamigi nupi aduna ningthaududa laklaga hairami. Iningthau nahangna pangthoku haiba thabaktu pangthokjarabani. Ningthauduna hairaklami. Madudi yamna phare adubu ichanupi sipiba yadri. Aigi konungi mamangda ising chaibi ahum yawba laikol ama semgadabani. Handaksu ngamigi nupiduna laimaida sanagi lichaiduna ahumlak phurami. Mathangi ayukta laikol adu lairami. Handakti ningthauna luhongbadu ayaba piraklami. Aduga luhongbadu mathangi numitta pangthoklasi hairaklami. Waikhu aduna ngami nupa aduda hairaklami. Sigi lichai si puro aduga ching amada lichaiduna thomluso. Maduda amuba nupa ama thoklakani aduga kari pambage hairakani. Nahangna nupaduda sumna khumu. Nahaki mapu ningthauna aibu mafam asida tharakpani. Nahangna mahaki sanagi phijol adu magi manakta purakadabani hairai.
Waikuduna nupaduda makha tarami. Nahangna nupaduda Maharanina setkadaba fijoldu piyu hayu. Fijoldu nangna puraga lakadabani. Sanagi mol adusu purau. Ngami nupadu chalami aduga paudu pirami. Fijol singdu puraklaga Waikuduna Sanagi fijoldu selami aduga Sanagi mol aduda kakhalami. Ningthauna Waikudubu konungda purami. Waikuduna Maharani ki fijol adu Rajkumari aduda pirami. Waiku amadi Rajkumari adu luhonglami. Luhonglaba matungda borkainya anidu khaktang leiringaida Waikuduna Rajkumari aduda mahak afauba ningthau amagi machani. Sap amana mabu Waiku olhanbani. Ahingi matamdadi mahak mi oi aduga nungthilgi matamdana Waiku oi. Karigumba matamdana langja onbasu ngami haina hairami. Madu hek haiba loibaga Waikudu masak matau fajaraba Rajkumar ama olaklami. Mathangi ayuktadi mahak Waiku amu olami. Adumna numit khudingi taurami. Rajkumari aduna Waiku aduda nungsiba mapungning changna senaba aduda konungi mioising adu yamna ngaklami. Makhoina Karigumba aronba khara leirabra haiduna chingnarami. Makhoina aronba du khangnaba hotnarami adubu maidi paklamde. Chahi ama haukhirami Rajkumari adu machanupa ama poklami. Machanupa adubu Benjamin haina maming tholami. Adubu pumnamaktu Rajkumari adugi mamagi mafamdadi angakpani. Mamaduna mapaning thauda Rajkumari adu Waikudu nattaba atopa mapuroiba ama pambara hanghalami. Maduda machanupi Rajkumari aduna khumlami. Aidi ipuroiba Waiku asida luhonglabani. Ai atopaga luhonglaroi. Ningthauduna haraklami. Aina nangidamak tournament ama singani. Aina Prithibi sida lairiba Rajkumar pumnamakpu baton tawgani. Makhoi mayamdugi marakta nahakna pamba yaurabadi nahakka luhongani. Numidang wairamda Rajkumari aduna paudu Waikududa tamlami. Maduda mapuroiba Waikuduna haraklami. Lisay sipayu aduga chaksangi thongda thilu. Nupa amuba ama laklaga nangonda asumna harakani. Nahangna aibu karigi kauribano. Aibu kari tawjau haibano. Nahangna asumna khumgadabani. Nahaki mapu ningthauna aibu tharakpani. Mana nangbu magi sanagi purit chagol amadi silvergi sem adu purau hairai. Rajkumari aduna mana haibadu taurami. Mahangna haiba polam sing adu puraklami. Mathangi numidang wairamda Rajkumar adusu Rajkumargi fijol setuna tournament aduda saruk yanaba sem sarami. Mahangna chalamdaida magi nupida sumna hairami. Nahangna chekshin gadaba amana nangna aisi nangi Waiku Rajkumar duni haina kanada su haiba yade. Karigumba haidok labadi fattaba oigani. Nangsu nache singa thongnau manakta phamu. Aina thongnau manakta sagol thawraktuna silvergi sem adu langakani. Nangna sem du okadabani. Makhoina ai kanano hanglaklabadi nangna masak khangdi haigadabani. Asumna hairaga Section wa adu amuka niksing lamlaga mahak chatkirami. Rajkumari adu mase singa thongnau dagi tournament adu yinglami. Magi mapuroi baduna sagol thawraktuna semdu mangonda langkhalaklami. Semdu Rajkumari aduna oklaga magi kada changkhirami. Magi mapuroi badusu kaduda laklami. Rajkumari aduna yam khraba Rajkumar Singh adu Mijeng thamdabaduda ningthauduna anisuba tournament ama amuk silami. Handaksu mapuroibaduna Rajkumari aduda hanaga chap manana tawhalami. Handakti sem adu sanagi oirami. Rajkumar aduna tournament adu chalamdaida Rajkumari aduda hairami. Handakti nangna aibu namthak tawragagani. Handaksu Rajkumari adu Mahaka nano haibadu masye singda haidokloi hairami.
Rajkumar aduna cheksinwa adu amuka hairamlaga chatkhirami. Numidang wairamda Rajkumari amadi machesing aduna thongnauda yengduna leirami. Rajkumar aduna sagoldu khonglei-thuna thaugallaktuna sanagi sem adu langkhatlaklami. Tanjaduda mamaduna Rajkumari aduda hairaklami. Apangbi Rajkumar asibu pamdabro. Maduda Rajkumari aduna harauduna khanghaudana hairaklami. Ima mase aigi waikhudune. Madu tabada mamadu yamna saurami. Masanubigi kada changduna waikhugi maku adu lauraga mainungda langsilami. Rajkumari adu yamna kaplami. Adubu mahaki mapuroibadu amuk hanna lakhidre. Nongma ahal oiraba nupa amana tal ama isingda luplaga chanaba haiduna laukhong amagi manakta laklami. Hui amana mangondagi taldu makhuttagi mullaga chenkhirami. Nupadusu huidubu tanarami. Huidu thong ama hangdoktuna chensinkhirami. Nupaduna huidu tanabaduda mahak kanaba thak leiba siri amagi mathakta leiramba thengnarami. Mahangna siri aduda kumthabada chawkhraba konung ama leiramba thengnarami. Maduda changbada ka amada mi 12 gi achauba table ama leiramba thengnarami. Mahangna ka aduda leiba achauba ayekpa lai amagi marumda lulami. Mafam aduda kari thokpagi haibadu lumduna ngaiduna leirami. Numit chap jungbada mahangna ahoba akiba khonjel ama taraklami. Mahak kibana thak niglami. Mahangna ayekpa lai dugi marumdagi yengbada langja 12 paisilakpa urami. Madu ubada mahak hena kiraklami. Usek singdu mafamduda leiba ising saibi macha amada irulujarami. Makhoidu masak matau fajaraba nupa 12 oiraklami. Makhoi table adugi akoibada famlami. Makhoi mayamdagi amana yu thaklaga hairaklami. Aigi ipadu masafaba oisanu. Amana amuk hairaklami. Aigi imadu masafaba oisanu. Makhoi mayamdugi maraktagi amana amuk hairaklami. Aigi nungsibidu masafaba oisanu. Punsi nungsangna nungaina leisanu. Adubu magi phattabi mama aigi waikhu maku mai thadokibidudi awaba tasanu. Madu hairaga mahakaplami. Nupa 12 adu ising chaibidugi manakta changlaga langja 12 amuk olaga pairaga chatkhirami. Nupa adusu mayumda hankhirami. Khara leiraga Rajkumari adu nare haiba nupa aduna pau tarami. Rajkumari adubu nungai hanbadi wari libana oirami. Maram aduna nupa aduna konungda chattuna Rajkumari aduda mahangna leinunggi konungda thengnarakpa angakpa singdu lirami. Wari liba loidringaida Rajkumari aduna konungdu kadaidano karamba lambida chatkani haraklami. Mahangna nupa aduda mahakpu mafamduda pubinaba hairami. Ahal oiraba nupa adusu mahangna haibadu yarami. Makhoi konung aduda laktuna ayekpa lai adugi marumda tuminna leirami. Langja singdu pairaklaga nupa 12 da olaklami. Khudakta Rajkumari aduna magi nupa adu masak khanglami. Mafam adudagi thoktuna magi nupagi manakta chatke tawrami. Adubu ahal oiraba nupa aduna mabu pharami. Nupa 12 du table adugi akoibada famlami. Rajkumar aduna magi yugi cup aduda yenglaga hairaklami. Aigi nungsibidu masafana punsi nungsangna nungaina leiba oisanu. Adubu aigi waikhu maku mai thadokhibi phattabi mamadudi awaba tasanu. Adudagi Rajkumari adu thingba ngamdana magi mapuroibagi manakta changsillaga chena kolami. Khudakta Rajkumar aduna magi nupidu masak khanglami. Mahangna hairaklami. Numittuda aina nangonda nangna aibu minamgani haikibadu ningsinglibra. Haujikti ai achumba ngangi haibadu khanglamlagani. Adubu awaba matamdu haukhre taw ai wa haige.
ꯑꯩ ꯊꯥ ꯑꯍꯨꯝꯗꯤ ꯑꯩꯒꯤ ꯁꯥꯞꯇꯨ ꯀꯣꯛꯂꯣꯏ꯫ ꯃꯇꯝꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯍꯥꯛ ꯑꯩꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯀꯣꯅꯨꯡꯗ ꯆꯠꯂꯣ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯨꯡꯗ ꯑꯩ ꯁꯤꯗ ꯂꯩꯍꯧꯏ ꯍꯥꯏꯕꯤꯔꯨ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯊꯥ ꯑꯍꯨꯝ ꯍꯧꯈ꯭ꯔꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯪꯖꯥ ꯑꯣꯟꯗ꯭ꯔꯦ, ꯃꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫